Ichel maru mapang mayambu Rikesh Education Channel gi maigai digi ikokna na khoramjari. World gi largest cryptocurrency Bitcoin gi price asi amuk 87% crash oire. Binance na hairi algorithm issue oibanani haina ngarang Friday faubda in Indian rupees Bitcoin amagi price asi 50 lakh above oirure ngasi amuk 47 lakh 86,000 amuk oiri. COVID Shield Maker Serum Institute of India SII gi CEO Adar Punawala na hairi madudi India hauzik coronavirus asitagi ayamba safety oire third wave laktabagi mongda leiri loinana 100 crore COVID-19 patient doses kaple. CEO na asigidamak Prime Minister Modi bu thagat wahi kayama phongdokre. India hauzik vaccine khwaidagi kapa country ama oire. Niti Aayog ki Vice Chairman Rajiv Kumar na Elon Musk ta hairi Tesla India da laaga manufacture tauba yagani tax benefits su fangani. Elon Musk ga Prime Minister Modi ga sigi matangda unaraga wari sanagadawri. India da Tesla manufacture tauragadi thabak kayama hena fanglagani India ni youth ki oina. Tesla hauzik fauba India da laktabagi maramdi tax amadi import duty wangbanani. Nykaa Rupees 5,350 crore IPO October 28 India gi share market ta lakadawri. Share amada Rupees 1,085 tagi hauraga 1,125 ki manungda oiragani. Nykaa company asi 2012 ta Falguni Nayar na linkhatkiba company amani. Headquarter asi Mumbai da lei. Beauty product, wellness amadi fashion product sale tauriba company amani. Ola na hairi anoba 10,000 mioi sales and service gi employee laugadawri. Electric two-wheeler already launch tawkre hauzik amuk. Electric cars anoba kayama launch tawgadawri. India gi oina hauzik fauba khwaidagi achauba IPO Paytm share market ta yaubagidamak SEBI na approve tawkre. Report ki matungina November thada laagani amadi 16,600 crore fund kaibe yai hairi. Sigi mamangda Coal India na 15,000 crore gi fund oikibani. Paytm asi 2010 Vijay Shekhar Sharma na hudokibani. Headquarter asi Noida UP da lei. Paytm asi dagi online payment, mobile recharge, electricity bill kayama tawba yai. Facebook ki ming asi anoba ming ama onthoagani haina Facebook ki founder Mark Zuckerberg na phongtokre. Ming asi kari oigani haibadudi announce tawdri. Mayamna khangninglibasi kari maramgino amadi company da sina kari kanaba oigadagi madudi company asi metaverse semada yam kana focus tawri. Metaverse haibasi karino madudi digital amadi VR headset ki matengna virtual environment game thabak tawba amadi wari sanaba yaragani. Virtual reality gi next level haina su khangnari asida asengba maktawna thengba madi manam feel tawba fangagani. Asigi level yaurakpa haibasi sahi kharadi changkhigani. Kayam kuiraga launch tawgani haibadudi Mark Zuckerberg na announce tawdri. Future asi cryptocurrency oigadawri maramaduna Bitcoin, Dogecoin, Shiba Inu asigama coin mayamda invest tawbagidamak Wazir X apps asigi matengna Aadhaar, PAN card amadi bank details KYC approve tawrba matung Rupees 100 tagi hauraga aikhoina coin mayam asi invest tawba yai. Ngasi tagi hauraga cryptocurrency asida invest tawbagi hainaba si thambiyu. Wahang karigumba hangbiningba leibiragadi ayhaki Instagram Rikesh technique asida follow tawbiyu amadi hangbiba yabagi khudongchaba si thamjari. Video si like tawbiyu maramdi atopa viewers tasu video si fangbinaba. WhatsApp, Facebook, Instagram dasu video si share tawbiyu loinana comments ta thambiramu. Subscribe amadi all bell button su click tawba kaubiganu. Mayam video si haubadagi loya faubatan yengbibagi damak ngamkhai leitana thagatsari tamba lepiganu. Thank you so much.